ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ CNBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯌꯨꯝꯗꯣꯡ ꯄꯣꯛꯇꯨꯒꯤ ꯑꯕꯣꯛ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯌꯨꯝꯗꯣꯡ ꯄꯣꯛꯇꯨꯒꯤ ꯑꯕꯣꯛ ꯃꯃꯥꯏ ꯃꯤꯠ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡ ꯄꯨꯡꯀꯥꯡ ꯀꯥꯡꯅꯔꯦ ꯃꯁꯥꯗꯨꯁꯨ ꯊꯛ ꯊꯛꯅꯤꯡꯅ ꯃꯈꯨꯠꯅ ꯄꯥꯏꯔꯝꯂꯤꯕ ꯁꯦꯕꯥꯛ ꯀꯣꯔꯕꯥꯛ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯗꯨ ꯀꯣꯟꯁꯤꯜꯂꯔꯦ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯁꯧꯔꯒ ꯀꯥꯆꯤꯜꯋꯥꯏꯗꯨꯗ ꯐꯝꯂꯤ ꯑꯀꯣꯏꯕꯗꯨꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯑꯗꯨꯃꯛ ꯇꯤꯜꯂꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯠꯇꯨꯅ ꯊꯜꯂꯤ ꯑꯃꯠꯇ ꯇꯦꯛꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯅꯥꯅꯣ ꯃꯍꯥꯛꯅ ꯀꯤꯔꯔꯤꯕ ꯑꯗꯨꯒ ꯀꯅꯥꯅꯣ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯁꯦꯕꯥꯛ ꯑꯗꯨꯕꯨ ꯇꯥꯈꯤꯕ ꯃꯍꯥꯛꯇꯨꯅ ꯃꯥꯅꯤ ꯃꯥꯏꯕ ꯂꯤꯈꯥꯏꯅꯤ ꯑꯀꯣꯏꯕꯗ ꯐꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯃꯥꯏꯕ ꯂꯤꯈꯥꯏꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯅꯣꯟꯖꯔꯤ ꯂꯤꯈꯥꯏꯅ ꯈꯨꯟꯖꯥꯁꯤꯡ ꯑꯩꯅ ꯃꯁꯤꯗꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯩꯕꯨ ꯀꯩꯗꯧꯆꯧ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯦꯟꯐꯝ ꯂꯩꯔꯔꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯁꯤꯕ ꯇꯥꯕꯅꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕ ꯂꯤꯈꯥꯏ ꯑꯃꯥꯏꯕꯒꯤ ꯇꯧꯕ ꯉꯝꯕꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯩ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯟꯕꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯌꯨꯝ ꯌꯨꯝꯗ ꯋꯥꯅ ꯆꯥꯛꯅ ꯀꯞꯅ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯈꯟꯕꯤꯌꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯑꯃꯥꯏꯕ ꯂꯤꯈꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏꯕ ꯂꯤꯈꯥꯏ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯅ ꯑꯁꯨꯝꯅ ꯐꯔꯦ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯝꯕꯩ ꯑꯁꯤꯃꯇꯪꯗꯤ ꯌꯦꯡꯂꯔꯒꯦ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯍꯧꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯑꯗꯨꯃꯛ ꯈꯪꯂꯗꯨꯅ ꯇꯝꯂꯗꯨꯅ ꯏꯁꯥꯗꯁꯨ ꯂꯥꯏ ꯀꯥꯏꯗꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯍꯩ ꯑꯁꯤꯗꯤ ꯑꯩꯅ ꯇꯥꯔꯛꯄ ꯈꯛꯇꯅꯤ ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯆꯥꯡꯌꯦꯡꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯖꯔꯕꯅꯤꯅ ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯥꯝꯕꯩꯅꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯅꯤꯄꯤ ꯈꯔ ꯑꯗꯨꯅꯁꯨ ꯍꯔꯥꯎꯅ ꯀꯔꯤ ꯋꯥꯍꯩꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯥꯔꯒꯦꯗꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯩ ꯁꯨꯝꯅ ꯈꯪꯍꯧꯗꯅ ꯃꯥꯏꯕ ꯂꯤꯈꯥꯏ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯁꯦꯅꯥ ꯀꯣꯔꯕꯥꯛ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯦ ꯍꯥꯏꯔꯒ ꯃꯊꯪ ꯃꯊꯪ ꯁꯦꯅꯥ ꯁꯦꯃꯥꯏꯗꯨꯕꯨ ꯐꯥꯛꯂꯒ ꯌꯦꯡꯂꯤ ꯁꯦꯃꯥꯏꯗꯨꯗ ꯌꯦꯛꯂꯔꯤꯕ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯐꯟ ꯐꯟ ꯆꯣꯡꯕꯒꯨꯝꯅꯁꯨ ꯑꯍꯤꯡꯕ ꯑꯃꯒꯨꯝꯅ ꯎꯏ ꯑꯗꯨꯒ ꯌꯦꯛꯂꯔꯤꯕ ꯂꯥꯏꯌꯦꯛ ꯑꯗꯨꯁꯨ ꯃꯆꯤ ꯂꯦꯡꯅ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯎꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯦꯅꯥ ꯁꯦꯃꯥꯏ ꯑꯗꯨ ꯐꯥꯒꯠꯂꯛꯄꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯏꯕ ꯂꯤꯈꯥꯏꯒꯤ ꯃꯅꯥꯛꯇ ꯐꯝꯅ ꯌꯦꯡꯂꯤ ꯀꯔꯤꯕꯨꯅꯣ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕ ꯊꯧ ꯑꯗꯨꯅ ꯀꯔꯤ ꯊꯧꯅꯣ ꯑꯗꯨꯒ ꯀꯅꯥꯕꯨꯅꯣ ꯃꯈꯣꯏꯅ ꯀꯤꯔꯤꯕ ꯑꯀꯤꯕ ꯑꯃꯒꯤ ꯃꯁꯛꯁꯨ ꯎꯠꯂꯔꯤꯕ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯂꯕ ꯈꯨꯜ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯨꯝꯂꯩ ꯀꯔꯩ ꯅꯥꯇꯩ ꯆꯥꯗꯕ ꯈꯛꯇꯗ ꯅꯠꯇꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯃꯗꯤ ꯂꯝꯕꯤ ꯂꯝꯖꯥꯎ ꯐꯥꯎꯕ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯈꯨꯜ ꯑꯃꯒꯨꯝꯅ ꯏꯆꯤꯛ ꯆꯤꯛꯅ ꯄꯨꯡꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯌꯨꯝ ꯑꯃꯈꯛꯇꯅꯤ ꯇꯔꯨ ꯇꯅꯥꯟꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯎꯔꯔꯤꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯟꯙ꯭ꯌꯥ ꯑꯌꯨꯛ ꯑꯗꯨ ꯌꯥꯍꯧꯔꯔꯤ ꯍꯥꯏꯔꯒ ꯃꯆꯤꯜ ꯃꯌꯥꯗꯨ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯁꯛꯌꯦꯜ ꯃꯤꯡꯁꯦꯜ ꯃꯆꯥꯗꯨꯃ ꯄꯥꯏꯔꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯏꯁꯩ ꯉꯪꯗꯨꯅ ꯊꯣꯛꯂꯛ ꯑꯗꯨꯒ ꯐꯝꯃꯦꯟ ꯐꯛ ꯊꯥꯔꯤꯕꯗꯨꯗ ꯆꯣꯡꯈꯠꯂꯒ ꯐꯝꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯂꯤꯅꯤꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯧꯕ ꯉꯥꯡꯕꯒ ꯇꯥꯗꯈꯩ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯃꯀꯣ ꯅꯥꯇꯩ ꯆꯥꯔꯣꯏꯗꯧꯔꯤ
Napado urabadi nang soidana nakokdagi ton phawba tusung wahi kaya hairagani nangbo. Shandiana. Ima, aina kaidorage? Aisu irusit nana ayuksida luzare hairagana. Mai misida maki khara semsabagi waninya. Haima haidana malini mathabakto thilli. Nangna phamlibado phamin phakninya. Yumsigi khwaidigi ahal oibana famgadaba laigadaba mafamninya. Adudabu nahakna karibadabu yunggi allaman punsiraroi nangbo hagoloni nangbo. Masi haidana masaigando pairiga singthokli. Shandia tasengna hairabadi laibak thirabi nipi amakak. Masisu mahak masamakna thihanbi amagumnan. Mayum paluraga halaklaga yung masida halakpi mingthon phangna laibiyaman. Karigidamaktano mahak mayum paluraga halaklibasi. Mama aduna machil aduda nungtisagi penana proksono wahigumna ditoina hairi. Nangin daram chattuna nini halakpatabaninya. Nupa adudi kaijadiyay. Masi lukhamsidi eksyatpa. Ima taningdeko. Adugo mo atsagat-tsagat ngangano. Ay sunupini iningtam ni hingni kaino. Karigi nupia. Ha? Ay ngantada yahaure hairaga. Nangna imungi thaba ingkhang tawduna layramlabadi halakpi bingthonsi phangkhidro. Pungna babsikti kari sare. Nangaksamdo pairigi ilakledana. Shandia thok onsellaga. Ho ima. Imana kari khangge. Imana domaina haibiridubo. Namak nupa ma chandando. Aphabana tine mado. Mabu khoidawdana yuligli ama yeptano adumak laibamini. Mayu thakselaga utlabadi aisu aina ngamedana tawtabani. Ho aduna bo halakledana aina malini na so hairi. Aduna nina nang hogje nganta naga hogalaga kirise nupa mayum dadi tawdrabanina. Ima taningdeko yumlo na basingna tarag usitkiroi. Aina mafam asida lainingi kusi lainingde tokani. Iyum ni iyum ima lainingde napam chatkro. Kaya da ngamlino ne siedana malini mathabak yairagale hori. Shandiadi isai nganglaga maki siembado siemda kai imungda sangki. Shandia aduk akna phattabi ni pinati. Maki haibabu mangonda singnaba yadi. Mahakbu nungsibiduna luna sana tawbiri khaidi asuki matik mahaksu phaba nupi. Adubu mahaki mama sigadi matattana khatnaba matattana sainaba haiba simadi toirabani. Mama siri ingja tapsabi monjabi. Adubu mama agi mawong matawagsi Shandiana pamdi. Mama nasu Shandiagi maram chachi pamdi. Mama masaduna launarakpado tabada mapa adudi ashomda. Mahak maning aduda isaiga ngangladana. Una sairiba singdo sisilambani sanglakle hairaga mahaksu yaukshanki. Nakalamarom na nakamdawri. Pamung nakalda thariba saityabalduda makarigumba sena angawba kharada koloma mapairare hairaga iri yekli. Upliba anop adusu fat launa lokthokri. Aduga yamna matha sabagi mawongda makokto khro khotli. Aina iriba sibu masibu kaya yamna sumdoriba nani. Masi aini kariguma samit tawbu matamda soiduna ai last avatarida. Angaw phayamaga chap manaba company amadi yaukshaludana. Migidi sakwat tharang sales business tawne ni hai. Khoigi company sidi paranormal activity gumba lighting gi maramda ngakte he oiradana. Aini riba sibu yagadoribro. Pakti pakkidrida. Machila duda sol. Kanano Devani. Devan mahak lighting gi maram amadi butpet gi maramda yamna thasisaba miyoyamani. Madumang na mahak karigumba company amadasu join tawraduna. Project work oina piraklibadabu sina sengaw sebak aduda iraribani. Mahak masamag ase hausik company asida nauna yaurakpagi haunabi masada Laitin tamna khopnabagi maramda yamna pamjaba miyoy ama oiba tarabasu company simadi mak hainaba walami. Somna lairingai mahaki mama ibi ama memsadu sengaklaga. Devan! Ay, kangay! Koy mahasima laklakta na kawalaga sa ngayamni. Ay na somda humang kang kay kuksi sungshalaga iringay sida. Hay! Ay mo nang wanda laklakta na kawkibra niya. Kana di ma. Karino haydo do hayo. Ay matam yam na pamuy ko.
Ngai khoni bungo nangbo. Nang aduna oina saba yaroina. Hayangoi na tu thiraga na thi lok sa turbro. Say hayre kuntare chujalakle. Housing na yung pan da nang karam kan na yung pan gi harib no. Khoi ma sigi hongnabi. Mathomunam khangdaba sing angkani. Oh aigidine bun nupi oina lawraga pusalaklage. Aduga ima se korok olange. Hai to hoideni mahachanda nangbo. Haidana machagi mana madada set thai. Khoi ma sima. Hek nungsirakta. Nupi da hailem. Mi masadu oina lawningina kok lawnu yadro. Adubu khwaidi maru oiribdi ma. Aigi nupi laiti. Nangi nupi laitabadubunine. Imana pamba laire hainaba chatlage. Tawbadabuna nasagi matik saba thabak amadi hana tawnaba hotnaw hairidana. Kadaidagi maiba maibi kaya yauba company haibra company haibra madana hakne hek yausaludana hausikti kari sare. Khoi ma sima kadaidi maiba maibino. Maduga mari lainade wani ma. Mi asom mayang lebakgi haurakpa company ni. Aishu pamjiyedana madugi karigumba project wagam iramlibani. Laitingi kine iringai tu imana kaurak di khangba tamni dana. Ho hayangoi di adum naga tawnaroi. Hek sangak le hairagane nana kongdu dane kan hek lauksilake. Masine hek phaba. Khoi ma simai dana mama masadu sumare yetnara. Matam di hausanki. Sayol namagi matam haukri. Ngasidi dewan mani ikiba project work adugo purak le hairaga magi company go office to dalaklami. Aduga project work adubu thak thongbatuda mahangna pikhatli. Sir. Mashi aigi wakhaldagi thoklaktuna ikiba ngaktani asengbadi amta natiko sir. Fictional project haigadra. Mr. Devan. Adu magnai khoina pamni basu. Adubu nangni irakpasa. Aidi kaya thaja phatebo. Matam pumnamakta nangdi phagi shokhaida tawraga lai haibagi pausu aina tarban. Mane Devan matam pumnamakta soiti sokhatta tawraga laiba nipa amakang. Adubu makhoi company gi mioi singsina biodata khongkatpa amadi Devan gi maramda makhoi gi kairo laika imi singda hangbadagi khangban. Makhoi na sanglariba company asi spiritual gi oiba paranormal activities amadi black art ki maramda nainaba oibanina. Masida join tawna yahonba haibasi miyoedugi mari makhong khangdaba yadabagini. Asumna Devana do mahaki iriba chedu piramli hairaga thokri. Mathak thongba nipa aduna yengaga lehori. Nipa se atai kana sunati athawbani. Ma haibong khong kholdagini. Ma ksiedubu makut magna pairere hairaga paba hokri. Mahakna Devana sibusu mathamoy nung asida yamna singnaba ama pawagi mamisu taki. Nakalamarom dana Sandhya. Mama maliniga kanaba sainaba yaba sainare hairaga. Mafi pijol mak laisabiga chap manana sitlaga mahak mamana biya magi mayum dalag. Anu su thongal da ngairaga layam. Makoy animak kari masado tonglare hairaga. Paklaraba pajjaraba lampa nupa nupi kaya su mafam asida nungsiwari sanapam unafam oiriba mafam madalakli. Sabal tel kawi mafamsi. Sandhyana. Anua. Mafam asida ngihak lairagana wakhal si ingtabra haibado ayeng lagi. Anuna. Sandhya. Nang si may bima. Aswamda. Cinema hall da sanglaga filming si sunung bata haide. Adugi sumuhutta paamdre na khalloni. Garden ungen phaja raba mafamda su haide. Migi pakhang laisabi na unafam. Ticket counter su laitaba lamhang sidabu laklaga nangna aikhoi ani bu kanabu ngai kisi hairibano. Ngai khoni masini wadi matongan thamkhraga. Nangbu hanagi do bodo mo kainaradeira. Sandhyana. Anua. Nupado. Khangna janari ngai pakhang laisabi oiringai dedi aibu yamna nungsibiba male. Adubu laiminaraba kandadi mo chane deda. Nauna aina mafamaduda mau haibado oirubanina ne. Ai tabuni ama oirabasu fattana ngangnaba fattana khanaba. Aduda sunati nipa aduna su usithawoidabagi mawong kaya tawki. Adubu aidi nipa anu opina ibirabasu amadi mini ithakta iral kaya sijillaga laisenbado ngamlaktabadagina. Ai aroiba phirep tuma lauraga khong thangdorakibani.
amuk hanasu mafam aduda ai khongdararo yumdana marol ama imana khaji khara khongpham ama soiba ngairaga aibu sai saidana nipai mayumda satkinaba kanna sili masigi mathasa ngihakta oirabasu singya tamyagi asang amansi uraga ko kadra khana laklibani anu aigi awabadi nangtana khangbibani piklingaidagi aigidi achanbi marup haibadona hakni anu si hairaga sandhya mapira che anusu karimda khalluranu si haujikti haidana mata ibi ma sandhya bu themjal sandhya piklingaidagi hauna singman mausagi phajaraba mafam amadi lam koiba haibasisu ashuki matik pamjana haurakibini pimachani madumangna haujiksu wakhal nungaitraba kanda singkhong sabal sitamna laklibasi ashomdana kamdauri sena sema isingado mathang athawna parakpada koktagi ton phawu tu sumani makok aduda karigumba mahakna lamsinna ngamdraba wahi kaya asu sena seba ngasi parobadagi khangba ngambugum tawki karibano babna saraktuna devani irakpa project asina athawbugi mafamda kari mai khummaingal ulaliba athawba parapraplai devangi ka adu tamna devansu kariguma layek ama yektuna lairami pencil tawrage sketch tawbani athawbana nak aigi nakta amuktam law aikoi sarsima ideas kana gumbuga tharaga kawrakadraiga prapap athawdu chatkre devansu athawbugi manakta lai mahayak sangpuga athawbana office ki thongdu lonsan kri athawbugi kagi devandi ipa pakhatuna lai sir karino aina ikhibadude kari lalagi athawbana mamittu sangtoklaga changsilaga devangi mamangda seduda makhudombi thillaga devan nang nasin thiba oidaba ngangano nang irakliba project se matau karamna nahakna masi iba ngamlibano masi nahakna kamdongna khanglibano aina khangdaba kaya su nahakna mafam asida project sema hesida sengna irari aduga thawdok asi asengba thokiba thawdokni haibasu aina khangi nangna minamdurane company sibu utsai sinduna nangna wamna sajanbani haiselaga nangbu promotion phangnabadi hotnagano devan maduna nahak tungda khodong thiba kaya nanglakani haibasidi nang khangdraba male si hairaga athawba saurangna boy alakpa fawi leithoklaga laikri tasengna makidi devan masi pomna wakhalna sagatuna ijakhibani adubu athawbana thajadriba asengba oina khankribasina kari devan amu sir karino haibiribasibu madudi completely aigi wakhalna sagatchakhibani asengba mata leitiya sir aduga sir ai mamangi matamda asigumna project su amukta su ijarakri tawbada ai tuminna leiba matamda ithanda achikpadaga leiba matamda akiba wari se wakhal sida adamak ningsinglaga ungshada sagatuna ithandaga akiba puksaba mini aidi taningdi devan nang iribasida asengba pumnamak loina yauri karingo wahi amata fawba senadana miba ming fawba chap manani irakibasina takpadi nang asengbudo lotchilaga thammi haibani devan asengbudo hayo ai kanagi mafamdasu hairoi ai nanga puksel sengna loinaba pam kariguma nahakna asengbudo haiba taragadi nangi thabaki promotion aina soidana pigani tasingna makidi devan ma wakhalla si samamnai adubu thabaki promotion pigani hairakpaduda ma su tatpa tawduna lawnam lage aduna khallaraduna asengbugidi sir madu pumnamak aina kanagumba amadagi machildagi takhibani adugane aina hawbadi loi fawbi ikhibani kari misakadu kanano hekta haijeli debal su machil thoglakuma yamna ahalgi matam oirabi hanubi amanani maduna aingona taklakibani lirakibani ha kari athawbadudi maning hallaga table duda sujallaga laikri mihol du dang songlaga halaklaba amuk halaklaba aidana masaru tak nikli aduga devanda munni ngamlaga karisu hairamdana athawba haki kaagi thongdu hangtoklaga parap thoki devanadi tanajabani adupu maki garido thauraga thawbu khudak aduda makhul tamna hankirami
Devandi makhwang metlaga ningsa sorama sangno huntaraga. Kari numi tawrisiba aykhoy sarsiba. Aigi wakhalna sagalaga izaba project sibu. Mahang na ingonda changyeng tawriba kaido tawribara khangdeni. Asing ni kai haijali. Kaidigi asingmo. Aigi wakhalda matam sang khoi khalle hairaga sena sebang sida wahi wataga phajana mayek singni thokpaduda asing baga maludana hallucination tawribza loi khoi sarsi. Kon thokoni ko misingse. Si hairaga hut lai thorakpada nupi amaga thengaini. Nupi dusu office tagi thoklakpani. Thengaina ri Devanga. Nupi asina kanano. Sanbini. Sanbi su company asida thabak tawba kuiraktri. Sorry hainaraga Devana madi Sanbi mamai laithoknaraga amana office manung sangkri. Amana office togi mapalda thoki. Asumna matamdi adumak hoksinki. Thabum mamadi hoksankri. Devanshu magi office kare hairaga athaubu karakpa ngaibani adubu thabumuki maya phajin khrabase athauba lakhir. Hanglurabashu mahakti thamuki suti laukri thamukti laaroidana hairi madudagi Devan wakhalna mangduna lairingai no mahaka makok sugaina khibi Sanbi do maki manakta sangi aduga songi ming Devan haibana tra mani kari leirage aigi ming Sanbi kawe kari gumam sung khana sena tawban yaine hekta free and free ngoina haibiyo Sanbi na asumna office na adumak paranormal activity ki matangna nainaraga leibasa wakhal su phaksali asengbadadi amukta su thengnadri udribani aidi adubu pamjamanbagi aisu company sida join tawrupani aduna ne aikhoi staff sing khanarare hairagana kariguma mafum amada picnic kumba koithokpagumba nongmadi chatnaba sinsira Devanchu yaine aisu madu pamaga leiramlibani aikhoi sara thauba kharaklabadi madugi wafamda hawdokedana Sanbina sargi wadi kona tarasida madi suti lakadaw swali ado Devan sumai toksine aikhoi gi staff mayam maraksidagina aduguma saningdaba saningba kongai siyorangmani phajana hangtoklaga list oina irasebako aduga adongisu khangna sanaba marup yaurabadi adum pubiro yayi company sida thabak tawdrabasu aigisu isung imanabi khara puraki adugana yagadaba aikhoi kharana mafam phajaba malai adude koiba chalusi Devanshu yari Sanbi su harawaraw thoki ashomdana Chanbi anugi manakta laklare hairaga anubu sumak chenanaba hairami anuna Chanbiya nangna haidubudi aibudi saningi haibabu ado Sandhya su hawisidana Sanbina asmi mayum paluridubu kamaya khabe sabi marakte hondoino mamadugi saktamakne anuna adugi dik am tawru habani nangbo Sandhya do depression chatkadaba male mak wakhal yamna down sale mathanda leiba matamda kari no do pungkhanda khanba male aisu andak mayumna toina chapiribani mama maki matani pungangda ngangi hai aduna ne amuk ai khoini hauraga asingyagi sabalama leibado madom de hek satlibani Sanbi su nungai treta bada makoi high school life digi tinarakpa mamana bi ngaktan adubu anuga Sandhya gadi piklingai digi tinarakpani Sanbi su oi phare adudina Sandhya su hauro aduga ne aigidi aikhoi hum leire atopa office kidi nipi su aikhoi dongna tawbi yaude macha leire bi mau han ngaktani hanubi kongaini makoi di amatta su yarakado mandre aikhoi hum tawraga ne aduga aikhoi office ki nipa singdudi ayamba yarakani aikhoi pulapna salasiko asumna wafamdu yana asumna athauba makholudna kamdori haibong khong khuldu mak ngasi phauba Devani irakiba semaido hanjin pari karisu asoiba laiti khulasigi miyoi singda sumak masigi maramda khangan khrabani halakli aikhoi seksina laitaba yaroi halakli aidana karibunu mahanga halakle haiba kanabunu makhoina kiriba masigi nungdana kari phumli tarai ba madi oiroi haiba khangi numitchigi numidang athauba masadu ki thikiram tauna thongala samna thorakle
ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯊꯣꯔꯛꯂꯤꯕ? ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯈꯥ ꯑꯋꯥꯡ ꯂꯝꯕꯤꯗꯨꯗ ꯌꯦꯡꯂꯤ. ꯑꯗꯨꯒ ꯇꯞꯅ ꯃꯈꯣꯡ ꯑꯅꯤꯃꯛꯇꯨ ꯐꯥꯛꯂꯞꯅ ꯂꯦꯞꯂꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯃꯀ꯭ꯔꯥꯡ ꯂꯤꯠꯂꯒ ꯈꯥ ꯊꯪꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯌꯦꯡꯉꯤ. ꯀꯔꯤꯁꯨ ꯎꯗꯦ. ꯑꯋꯥꯡ ꯊꯪꯕ ꯑꯁꯣꯝꯗ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯇꯨꯛ 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 ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯑꯣꯏ. ꯐꯠ ꯂꯥꯎꯅ ꯅꯣꯡꯈꯠꯂꯒ ꯌꯦꯡꯕꯗ ꯑꯃꯨꯛ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ. ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ. ꯆꯨꯝꯂꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯤ. ꯋꯥꯈꯜ ꯑꯗꯨꯗ ꯈꯟꯅ ꯃꯍꯥꯛ ꯑꯉꯥꯎꯕ ꯐꯩ ꯑꯃꯒꯨꯝꯅ ꯃꯥꯏꯕ ꯂꯤꯈꯥꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ. ꯍꯧꯖꯤꯛꯇꯤ ꯃꯥꯏꯕ ꯂꯤꯈꯥꯏꯗꯣ ꯃꯍꯥꯛ ꯁꯤꯔꯝꯗꯥꯏꯒꯤ ꯉꯥꯏꯗꯨꯅ ꯐꯝ ꯁꯦꯟꯅꯔꯒ ꯂꯩꯔꯕꯅꯤ. ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯥꯏꯕ ꯂꯤꯈꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯔꯦ ꯍꯥꯏꯔꯒ ꯐꯃꯥꯡꯗꯨꯗ ꯐꯝꯂꯤ. ꯃꯥꯏꯕ ꯂꯤꯈꯥꯏꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃꯈꯛꯁꯨ ꯃꯩꯐꯨ ꯊꯥꯒꯠꯂꯒ ꯇꯤꯛꯂꯒ ꯂꯩ. ꯑꯊꯧꯕꯅ, ꯏꯌꯥꯝꯕ, ꯏꯄꯨ ꯃꯥꯏꯕ ꯂꯤꯈꯥꯏꯒꯤ ꯃꯐꯝꯗ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯏꯌꯥꯝꯕꯅ ꯇꯥꯅꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯤꯌꯨ. ꯍꯜꯂꯛꯂꯦ ꯍꯥꯏꯌꯣ, ꯃꯍꯥꯛꯇꯨ ꯍꯜꯂꯛꯂꯦ ꯍꯥꯏꯌꯣ. ꯁꯝꯖꯥꯏꯅ, ꯅꯠꯇꯦ ꯑꯊꯧꯕ, ꯄꯥꯕꯁꯤ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯃꯁꯥꯁꯦ ꯗꯣꯛꯇꯔꯗꯁꯨ ꯄꯨꯈꯠꯂꯨꯔꯕꯅꯤ. ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯦ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯥꯡꯊꯅ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯌꯨꯝꯗ ꯊꯧꯒꯜ ꯇꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯄꯨꯊꯔꯛꯂꯤꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯗꯨ ꯚꯥꯞꯅ ꯄꯨꯡꯁꯥꯗ ꯁꯥꯒꯠꯄ ꯑꯣꯏꯒꯅꯤ. ꯀꯔꯤꯒꯨꯝꯕꯗ ꯑꯗꯨꯒꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯄꯤꯅꯅꯕ ꯍꯣꯠꯅꯒꯅꯨ. ꯇꯧꯕꯗꯕꯨ ꯏꯕꯨꯡꯉꯣ, ꯅꯪ ꯋꯥꯗꯤ ꯋꯥꯔꯧꯒꯅꯨ. ꯅꯪꯅ ꯀꯨꯏꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯐꯝꯗ ꯍꯥꯏꯔꯤꯕꯗꯣ ꯃꯤꯁꯤꯡ ꯑꯁꯤꯅꯗꯤꯅꯦ ꯊꯑꯣꯏꯅ ꯑꯃꯠꯇ ꯂꯧꯕꯤꯗꯕꯅꯤ. ꯃꯈꯣꯏꯁꯤꯡꯅꯅꯦ ꯑꯊꯧꯕꯁꯤ ꯉꯥꯎꯔꯦ, ꯑꯊꯧꯕꯁꯤ ꯉꯥꯎꯔꯦ ꯉꯥꯛꯇꯅꯤ ꯍꯥꯏꯅꯔꯤꯕ. ꯏꯅꯥ ꯑꯁꯤꯅ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯅꯨꯃꯤꯗꯥꯡꯁꯦ ꯊꯦꯡꯗ꯭ꯔꯤꯉꯩꯅꯦ ꯅꯌꯨꯝꯗ ꯏꯔꯦꯟꯗꯅ ꯆꯪꯂꯨꯔꯣ. ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯅꯍꯥꯟꯋꯥꯏ ꯆꯍꯤ ꯀꯨꯜꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ, ꯑꯗꯨꯛ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯗꯨꯕꯨ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯍꯧꯅ ꯄꯨꯊꯣꯔꯛꯂꯤꯕꯗꯨꯕꯨ ꯀꯅꯥꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯁꯝꯖꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯊꯧꯕ ꯇꯥꯗꯦ. ꯏꯌꯥꯝꯕ, ꯁꯦꯃꯥꯏꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣ, ꯁꯦꯃꯥꯏꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣ. ꯁꯦꯃꯥꯏꯗꯣ ꯐꯠ ꯂꯥꯎꯅ ꯑꯊꯧꯕꯅ ꯂꯧꯔꯒ ꯄꯥꯔꯤ. ꯑꯗꯨꯒ ꯃꯩꯊꯣꯡ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯌꯥꯗ ꯃꯥꯅ ꯏꯔꯤꯕꯅꯣ? ꯃꯁꯤꯕꯨ ꯅꯍꯥꯛꯀꯤ ꯅꯈꯥꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯤꯕꯗꯨ ꯏꯕ꯭ꯔꯅꯤ ꯁꯤꯕꯣ? ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯇꯤ ꯌꯥꯎꯔꯝꯒꯅꯤ. ꯑꯣꯟꯊꯣꯛꯅ ꯃꯥꯅ ꯏꯈ꯭ꯔꯦ ꯋꯥꯅꯤ. ꯃꯍꯥꯛꯇꯣ ꯍꯜꯂꯛꯂꯦ, ꯃꯍꯥꯛꯇꯣ ꯍꯜꯂꯛꯂꯦ, ꯃꯍꯥꯛꯅ ꯇꯥꯛꯄꯅꯤ ꯍꯥꯏ. ꯀꯔꯤ ꯍꯥꯏꯕ? ꯏꯕꯨꯡꯉꯣ, ꯑꯉꯥꯎ ꯐꯩ ꯑꯃꯒꯨꯝꯅꯅꯦ ꯁ꯭ꯋꯥꯏꯗ ꯂꯥꯎ ꯈꯣꯡꯒꯅꯨ. ꯄꯥꯕꯁꯦ ꯄꯥꯈꯠ ꯊꯥꯒꯠꯄ ꯇꯥꯔꯦ. ꯑꯣꯏ ꯄꯥꯔꯣꯏꯌꯦꯕ ꯋꯥꯏꯅꯦ. ꯃꯇꯝ ꯑꯗꯨꯗ ꯄꯥꯕꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯊꯨꯞꯆꯤꯟꯈ꯭ꯔꯕꯅꯤ. ꯑꯗꯨꯒ ꯁꯦꯅꯥ ꯀꯣꯔꯕꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨꯁꯨ ꯃꯩ ꯊꯥꯈ꯭ꯔꯕꯅꯤ. ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯄꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯅ ꯈꯪ. ꯄꯥꯕ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯁꯤꯗ ꯅꯪ ꯑꯦꯠꯄ ꯄꯤꯔꯤ. ꯂꯥꯎ ꯊꯨꯎ ꯂꯥꯎ, ꯌꯨꯝ ꯊꯣꯡ ꯂꯣꯟꯁꯤꯜꯍꯧꯔꯒꯦ. ꯑꯊꯧꯕ ꯎꯄꯥꯏ ꯂꯩꯇꯦ ꯑꯉꯥꯎꯕ ꯇꯥꯔꯗꯨꯅ ꯆꯦꯅꯥ ꯆꯦꯕꯥꯡ ꯈꯔꯗꯣ ꯄꯥꯏꯔꯔꯦ ꯍꯥꯏꯔꯒ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯍꯜꯂꯛꯂꯤ. ꯃꯁꯥꯗ ꯑꯀꯤ ꯄꯥꯈꯠꯄꯅꯗꯤ ꯊꯨꯝꯍꯠꯂꯤ. ꯃꯈꯣꯏꯒꯤ ꯍꯩꯕꯣꯡꯈꯣꯡ ꯈꯨꯜ ꯑꯁꯤ ꯅꯨꯡꯁꯤꯠꯁꯨ ꯍꯧꯖꯤꯛ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ. ꯂꯝꯕꯤꯗ ꯂꯟꯅ ꯂꯟꯅ ꯊꯥꯜꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕꯀꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯈꯔꯗꯤ ꯑꯗꯨꯃꯛ ꯉꯥꯜꯂꯤ. ꯄꯨꯡꯉꯥꯟ ꯉꯥꯟꯕꯃꯛꯇꯤ ꯅꯠꯇꯦ, ꯂꯟꯅ ꯊꯥꯟꯕꯅꯤꯅ. ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯑꯃꯒꯤ ꯃꯄꯥ ꯂꯜꯂꯛꯂꯒ ꯄꯣꯁ ꯑꯃ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛ ꯈꯔ ꯃꯝꯂꯞ ꯇꯧꯕ ꯃꯐꯝ ꯑꯗꯨꯅꯤ. ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯨ ꯌꯧꯒꯗꯕ ꯋꯥꯠꯂꯤ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯃꯪꯂꯔꯗꯨꯅ ꯆꯦꯅꯥ ꯀꯣꯔꯕꯥꯛ ꯑꯗꯨꯕꯨ ꯌꯦꯡꯅ ꯂꯥꯛꯄ. ꯈꯪꯍꯧꯗꯅ ꯀ꯭ꯔꯣꯡ 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 ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯟꯊꯔꯛꯂꯤꯕꯗꯨ ꯑꯣꯏ. ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯨꯕꯗ ꯑꯃꯝꯕꯗꯨꯗ ꯎꯗꯦ. ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯃꯥꯜꯂꯤ. ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯨꯅ ꯂꯥꯝꯂꯒ ꯄꯥꯏꯔꯕ ꯃꯇꯝꯗ ꯌꯥ ꯍꯥꯏꯗꯅ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯛꯈꯤ. ꯈꯪꯍꯧꯗꯦ, ꯈꯪꯄ꯭ꯔꯦ ꯈꯪꯅ ꯃꯈꯨꯠ ꯅꯥꯝꯅ ꯄꯥꯏꯔꯤꯕ ꯆꯦꯅꯥ ꯆꯦꯃꯥꯏ ꯀꯣꯔꯕꯥꯛꯁꯤꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯏꯈꯤꯕꯗ ꯃꯐꯝ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯆꯦꯅꯥꯁꯤꯡ ꯑꯗꯨꯅ. ꯃꯗꯨꯗꯒꯤ ꯑꯊꯧꯕ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯍꯥꯛ ꯏꯃꯥꯏꯗꯅ ꯂꯥꯎꯔꯒ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ. ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨꯅ? ꯑꯗꯨꯒ ꯀ꯭ꯔꯣꯡ ꯀ꯭ꯔꯣꯡ ꯆꯦꯟꯊꯔꯛꯂꯤꯕꯗꯨꯅ ꯀꯔꯤ? ꯑꯁꯣꯝꯗꯅ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯗꯦꯕꯥꯟꯗꯣ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛ ꯅꯥꯈꯣꯛꯉꯩ ꯇꯨꯝꯂꯤ. ꯗꯦꯕꯥꯟ
mamang mahada akiba mangmang bahay basimadi nung tigi mangbaga chap manaraban. Akiba wari lairik kada saguna duna laiba wari lairik iduna ta laiba migadi. Akiba tamtiba manghay basimadi nung magi sara tamba gumbani. Ngasi sudeban yam na kiba manga mamangli. Mahang na mangla liba manga sida thay nagi ariba yung mamagi masak oy na tawi. Yung maduda mahak amadi mahaki mapa. Aduga mahaki mama makoy ahum kaktalay. Mapa aduna thang sangay mapairaga juri maghaduda payasini fak amataraga. Aduga mahak na manggolda faklang duda ngaraga makong nama konchan makong nama na tingtoklagalay. Mama na imong nagi sa lolaga putoraglay. Ima, sa Cebu, karino masidi masusing ang sangangina. Ibu nga, yam na hawga bani, yam na hawga koloni. Si hayraga mapagi manakta mo pusyalaga mapadapi. Mapado sado tangkatlaga guru singlay. Masil dagiso ngagsangangay guru tarakli. Mapana takli budo biyeng na aksu patra to pahiraga takki tawbaga. Patra to gimanong lagi taibang miwoy bagi kutsa mga do fatlaw na tinkalaglaga maki mamay da fatlaw na song silapan. Tangga ba may kupta mahag mang faw na rakto na kang pre kang hawalay. Rajat ki mang mikway na mang isi. Sa debu kut kayaw ini kut ka tingkalihawan. Angak-angang paniko. Si haylaga mamay fatlay torakpada mama na thongzin panda leplaga yengaga layram libato ore kang pre kang imama do karino ima tawribato bo nang na hojikte lawrkhibato da ai su sangai mina aduga nachin do murum solaga lay ai di khawtak sarurabani na put nupi duga purak labraidana khoi ma sima ho mangdane imana sani dana mioi bagi ikheng putoga tholaiba madu thakki tawringa jane patra dudagi migi makuting tholaga mai sida songsalai aso thopani dai magi banga chalo makomangni nasak tingge chalo tongro chalo akiba ikhodana nang akiba project aibudu ikhodana somdagi mapan rawrai mama aina haidro nachana khangbo iramni manglak nabo iram moidana law to mula matam se hingnong yaini namana sa marai khangge tawgi matam nati lauko hayeng aine thomok saiba sengsai kaithia chalaga tharuga dabale nganna thadrabadi siloi toribani law aina kaushanki adubade bandi tum thaba yadre magi saitya baldu phamkhre hairaga sena korbak singadu thamlaraga maki makuta kolom pairaga karigumba ama ithaba hauki midangi matam sida nakala maromna kamdauri Sandhya mamitamapi sadom tana thengla siklaraba matam asidani maki thamoy asida hinglubagi karibu kanaragodribanu aidati sijagredana khalakpa matang tanjado yorakleba makuttuda kadaidaginu khangde khudayamagaksu pairi khudayaduna mak yalaraga sirrage haibagi matagumna tapna kadadagi tholakli Mamang thongdo fat hang tokpaga khangau de tung adom degi mama na ta pairaga singai kadai chatke hairibanu ibema mapan thoke tawmi ma aduga napagi khudai sina kari tawduriba ha tawnu ibema nang imana handa khara sai ngang basida nangbu aingonda warawri brane tawnu ko madumna amuk hana tawkano ima lale ima matungda isa da sairaroi Mama na so masano pi Sandhyagi maong si kuina siya na tunalayrakpani ngasi masa mahak na matang sana siya na hudrabadi masano pi Sandhyadi aroy ba oyram gatriban dubutong duti hangtok le hayraga sabag pangay layri Sandhyadi mama na kondo na pari kapli mama duna mama na haybo ay singduti Sandhya tadi yung gimapala somdi yeng mubada sumang matondo da maga sakma na biyama mahang na pairi di ba kuday ito ka tsak mana ba pairi raga laklo haidna makut katlaga noki mangolom da kawarak liba da uri ima haidna Sandhya kangang kangi mali niso kaya uri biyama ima sumang da kananong layri ay bu kauri ima ay kauri ay kiye ima ay kiye mapado hagalak liya hayraga
matai manau sangdana masanupi Sandhyabu thiemli kari tauri adana adubu Sandhyagi masada apunaba munadi puraga laire haibasi makoina khangdi allamal singna hainari badani karigumba yalaga da sirage khalluraba miyoi dudi adumak fattaba laina koin ina koi senaraga lairaga dabani madumangi Sandhyagi mafamda thoklariba mapai bungona khudedo ta pairare hairaga masina thokaliba ngaktani mama nang nasasi lairamo nasasi sangamu ai khudai sei masimai thadokloki ta pairaga thokri shumang matolda masabu kaure hairiba mafam adu yenglaga kerosin joro jaro haijellaga mai grong thadoi nangumba fidat pirangni sabu kai hoba nangdadi kathek naktangoi tana chalo ina machin thoi sil aduga masanupi gi manak sangli masanupi manak yaurapatadi khro na khonge masanupi to tummaga leram khudai yu hek thaki badagi masadu akiba pumnamak phakibagi mong sutawi asumna matamdi adumak hauchinki Shanbi anu amadi Sandhya makhoi omsu mafena na setlaga lak Sandhyagi mawongduda mama Malini amadi mapanasu sasarasinu wakhal khara yang thoknanaba haidana thabiraklibani hanadi yarakloidana khanbani harau yarakpaduda Shanbisu harau makhoi office ki gate manaktuda pugadaba potlam seiram kharaga loina tuna leiri picnic ne haisabagi wani nongnini ti panthana leirakse haidana haina khibanan atamasida Devansu yoksilakli laiba amadi Jiten makhoi anisu yoksilakle yamdi nipa nipi makhoi khaktani satkadoriba Devana hairi marup Jiten marup laiba nupa su aikoi khaktai nupigina Shanbi mathanda tagadabani adubu magi marup loi kharadi horakle asola ta sengyang hoi ta thaunabi hoi makhoi su yaugi haibani adubu makhoi di yaugi hairamlaga ya khidramali nongalaga loina haidorakle matu masa thiba kaise yadab jani ko marup hainaga khak ngapthorakle laibanasu aduni marup kaidodru mi yam chalaga wai sinami nupi singsisu laisabi loyaramni aikoi su nupi thiba ngaktani da nupi thiba makhoi yauraga wai sinchenabani aikoi taru khak tarak chapasina mafari manga chapasu phataba taruk sina phatro si hainaraga makhoi taruk adumak Jiten gi gari asau tu taurare hairaga makhoi na chatkaduriba picnic spot adu tamna chatkri ashomdana athauba mahak gidinga sise shuti loiraduna office karakpanamini office te hek yawaga Devanbu koithi Devanbu staff singda hanglubada Devansu picnic ama silibadu chatkreedana pakhumai picnic chatpaduda Devan yaurangmani haibasidi mahakna khalludabani Shanbi su yaukri laiba Jiten su yaukidana hairi athawa manglaraduna mahaki gada famlaraga file aduda picnic satkhiba mafam adubu munna yengni mafam asida mahaki maithongda singnabagum pakhatpa ama fawbugi mawongda naton naksidigi tarakliba humangduna sena aduda su tup tari athawbugi masada kariguma makhak loinariba pakhatpoi thakatpoi tawriba sina karigi aduga makhoina picnic satkhiba mafam adugana kari mari leinariba Shikakta sunatana mahakna thorakle yakairakle haihiba sinamaram kari aduga maibali khaina matamamad samayong yakhibaduna aramba pochak oigaduriba warisi gi makha taba sarukta mayam punna khangminarasi